Leingak na Achan Meerai Naiba Maongda CHINGDA CHATHARIBA ka HENBA THOUONG sing ASIDANA logi matung inna CHEIRAK PIDRAGA Tampak Tana lo Chalaibagi Thabak Toubiganu HAINA Struggling Women Association KANGLEIPAK Secretary General THOUNAOJAM MARGERET na PHONGDOKRAKLI Wafumasi teragi akoibada leiba Meira Paibi singna Tera Khamnam Bazarda Changsinkiba Wakat Mifama Magamari Leinana Mahak na PHONGDOKIBNE Thaubal SP Churachandpur Natraga Kangpokpida transfer tawgadabani Manipur Pumbadagi Afaspa 1958 Lotokadabani Haiba play card sing sizinatuna chatakiba Khongjang aduga mari leinana THOUNAOJAM MARGERET na makhatana hai Irang asida khulngakpa singna tawriba mathau asi kanana tawgadabano Irang asida Leingak na tawfam thokpa thabak tawraktabadagi khulngakpa singna chongthoraktuna khulngaklamdrabadi ngasi aikhoina hinglamdaba fauba yai Khulngakpa icha hatpada chenaba sing athuba matamda CHEIRAK pigadabani amadi fazin kiba khulngakpa taru condition amata yaudana thadokadabani haina mahakna makhatana phongdokhi khulngakpa phagiba angang taruk dahan phagiba si condition amata yaudana thadokpiraknaba haiduna aikoi maira ima ibel mayam amadi swaga loina nai bai masigi wakan mifam ase hamjabani aikoi yamna pende maramni karigino Amit Sahana aikoigi 90% henna aikoigi kino se military forcing the thadar Irang se nem dharega kadai dano Irang nem dhadoiba adagi 200 henna yengune aikoi tausalaiba military force kai mayam si loina paramilitary force thamjale masidi 1958 apas phagi ek thambaga chamane heba masigi marum masida heart pa tupai everything tongning base Manipur da leiriba ima ibel praja section khuding mangna ne masigi ek ase yaningde malem ne yadaba ek ni maram maduna masigi ek ase sanaba yaroi haidana ngasigi paliba Leingak amadi central government da hairi ai khoina tatana su